ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯔꯛ ꯑꯃ ꯁꯩꯁꯛ ꯑꯃ ꯂꯩꯍꯧꯔꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯣꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯅꯧꯅ ꯊꯥꯡꯕꯗ ꯉꯥꯏꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯂꯥꯏꯔꯕꯒꯤ ꯆꯩꯅꯥꯕꯨ ꯈꯥꯡꯗꯨꯅ ꯃꯥꯌꯣꯛ ꯌꯥꯔꯤꯕ ꯆꯟꯗ꯭ꯔꯅꯤ꯫ ꯈꯨꯜꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯆꯤꯡꯃꯤꯅ ꯇꯥꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯃꯤꯁꯤꯡꯅ ꯆꯤꯡꯃꯥꯏ ꯇꯦꯝꯗꯨꯅ ꯄꯥꯝꯁꯨ ꯎꯅꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯅ ꯈꯨꯜꯂꯥꯛꯄꯗ ꯍꯥꯏꯖꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯄꯥꯝ ꯑꯣꯏꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯂꯧꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯒꯁꯨ ꯊꯣꯏꯅ ꯂꯥꯞꯅꯕꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯗꯨꯗ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯄꯥꯝꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯥꯊꯣꯠꯅ ꯆꯥꯛꯌꯣꯝ ꯌꯨꯌꯣꯝ ꯄꯨꯗꯨꯅ ꯄꯥꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯊꯣꯠꯅ ꯍꯥꯏꯔꯛꯏ, "ꯆꯥꯛꯌꯣꯝ ꯄꯨꯔꯛꯂꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ." "ꯇꯥꯊꯣꯠ, ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯅꯪꯕꯨ ꯂꯥꯛꯄ ꯋꯥꯗ꯭ꯔꯣ? ꯍꯣꯔꯦꯟ ꯑꯩꯅ ꯌꯨꯝꯗ ꯀꯨꯝꯂꯛꯂꯒ ꯑꯗꯨꯝ ꯆꯥꯔꯕꯁꯨ ꯌꯥꯕꯗꯨꯕꯣ? ꯅꯠꯇꯦ ꯅꯪꯕꯨ ꯀꯥꯎꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ, ꯑꯉꯝꯕꯁꯤꯡꯒ ꯀꯥꯔꯛꯂꯤꯕꯁꯤꯕꯣ." "ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯈꯤꯔꯣꯏꯌꯦ. ꯁꯤ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯂꯧꯇꯥꯡꯁꯪ ꯑꯁꯤꯗ ꯑꯣꯏꯅ ꯆꯪꯁꯤ." ꯂꯧꯇꯥꯡꯁꯪꯗ ꯆꯪꯗꯨꯅ ꯂꯩꯍꯧꯔꯥꯅ ꯌꯣꯝꯕ ꯆꯥꯛꯌꯣꯝ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯉꯁꯤꯒꯤ ꯆꯝꯂꯧ ꯃꯊꯦꯜ ꯑꯁꯤꯗꯤ ꯃꯅꯥ ꯏꯟꯁꯥꯡ ꯇꯦꯛꯇꯦꯄꯥꯜ ꯃꯄꯨꯅ ꯆꯥꯔꯒ ꯃꯅꯥꯏꯅ ꯌꯦꯡꯕꯅꯤ. ꯁꯤ ꯆꯥꯕꯤꯔꯣ, ꯋꯥꯡꯂꯩꯁꯨ ꯁꯤꯗ ꯂꯩꯔꯤ." ꯆꯟꯗ꯭ꯔꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯆꯥꯛꯌꯣꯝ ꯑꯗꯨꯕꯨ ꯌꯦꯡꯂꯞꯂꯤꯕ ꯂꯩꯍꯧꯔꯥ ꯂꯥ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯛꯁꯤꯟꯈꯤꯔꯝꯃꯤ꯫ "ꯀꯩꯗꯧꯔꯕꯒꯦ ꯑꯃꯨꯛ?" "ꯅꯨꯄꯤ, ꯂꯩꯍꯧꯔꯥ ꯂꯥ ꯑꯁꯤ ꯎꯔꯒ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏꯅꯦ꯫ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯌꯨꯝ ꯍꯣꯡꯂꯛꯇꯨꯅ ꯂꯩꯔꯛꯈꯤꯕꯒꯤ ꯃꯔꯝꯗꯣ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯔꯒꯦ." ꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯣꯏꯈꯤꯕ ꯇꯥꯡꯀꯛ ꯑꯃꯕꯨ ꯍꯟꯅ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯆꯟꯗ꯭ꯔꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯈꯣꯝꯕꯁꯤ ꯂꯂꯣꯟꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯅ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯈꯣꯝꯕꯅ ꯂꯂꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯈꯣꯡꯂꯣꯏ ꯃꯇꯥꯎꯁꯤꯡꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, "ꯏꯇꯥꯎꯁꯤꯡ, ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯦꯜꯗꯤ ꯐꯅ ꯌꯥꯝꯅꯅꯤ ꯐꯪꯗꯣꯏꯁꯤ꯫ ꯁꯦꯜ ꯈꯧꯖꯥꯎꯗ ꯈꯨꯗꯤ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ." "ꯍꯣꯏ ꯏꯇꯥꯎ ꯈꯣꯝꯕ, ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯐꯈꯤꯅꯨꯗ. ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯙꯀꯨ ꯀꯌꯥꯒꯤ ꯃꯀꯣꯜ ꯐꯥꯎꯔꯒꯅꯤ ꯊꯋꯥꯏꯁꯦ ꯈꯨꯕꯛꯇ ꯍꯥꯞꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤꯕꯅꯤ." "ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗ ꯍꯥꯏꯖꯔꯤꯕ." ꯅꯨꯄꯥ ꯑꯃꯅ, "ꯃꯈꯣꯏꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯄꯣꯟꯇꯦꯗ. ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯁꯨꯔꯤꯕꯁꯤꯗꯤ. ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ. ꯍꯦꯛꯇ ꯅꯝꯅꯗꯅ ꯐꯨꯅꯕ ꯇꯥꯔꯦꯗꯅ." "ꯃꯈꯣꯏꯒꯤꯅ ꯙꯀꯨ ꯃꯌꯥꯝ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ. ꯃꯈꯣꯏꯒ ꯃꯨꯛꯅꯕ ꯉꯝꯒꯅꯤꯗꯤ ꯊꯥꯖꯗꯦꯁꯦ. ꯑꯩꯈꯣꯏꯒꯤꯁꯨ ꯊꯥꯡ ꯃꯆꯥ ꯑꯃꯃꯝꯗꯤ ꯌꯥꯎꯔꯤꯕꯁꯤꯗꯤ." ꯆꯟꯗ꯭ꯔꯅ, "ꯆꯥꯛꯈꯨꯝꯒꯤ ꯏꯟꯁꯥꯡ ꯁꯦꯝꯅꯕ ꯊꯥꯡ ꯃꯁꯤꯕꯨꯔꯣ? ꯃꯁꯤꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕ? ꯂꯪꯕꯨ ꯂꯪꯊꯣꯛꯑꯝꯁꯤꯔ ꯈꯪꯗꯦꯅꯦ. ꯂꯂꯣꯟꯕ ꯆꯠꯄ ꯃꯤꯑꯣꯏ ꯀꯌꯥ, ꯂꯥꯡꯐꯩ ꯆꯠꯄ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯦꯜ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ, ꯁꯦꯜ ꯍꯨꯔꯥꯟꯕ, ꯙꯀꯨꯁꯤꯡꯅ ꯊꯠꯇꯨꯅ ꯁꯦꯜ ꯃꯨꯟꯕꯤꯕ, ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯂꯧꯕꯤꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯦ. ꯑꯗꯨꯕꯨ ꯇꯥꯏꯕꯪꯗ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯅꯤꯅ ꯍꯤꯡꯗꯕꯗꯤ ꯌꯥꯗ. ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯟꯊꯦꯡꯅꯗꯨꯅ ꯆꯠꯂꯤ. ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯗ꯭ꯔꯒꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯏꯇꯨ ꯏꯆꯥꯕꯨ ꯊꯥꯛꯀꯗꯧꯔꯤꯕꯒꯦ?" ꯆꯟꯗ꯭ꯔꯅ, "ꯈꯪꯗ꯭ꯔꯦ ꯇꯥꯎꯕꯤ, ꯃꯈꯣꯏꯁꯨ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯃꯨꯜꯂꯒ ꯍꯤꯡꯕ ꯍꯥꯏꯅ ꯈꯜꯂꯒꯅꯦ ꯍꯤꯡꯂꯤꯕꯅꯤ. ꯃꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯈꯔ ꯈꯔ ꯄꯤꯕ ꯍꯥꯏꯗꯨꯅꯤ. ꯀꯩꯗꯧꯅꯤ? ꯂꯋꯥꯏ ꯂꯪꯇ꯭ꯔꯩꯗꯤ ꯈꯣꯡꯅꯦꯝꯃꯤ, ꯊꯧꯗꯧ ꯈꯨꯅꯤꯡ ꯋꯥꯎꯒꯜꯂꯦ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯑꯗꯨꯝ ꯃꯇꯥꯔꯕꯅꯤ." ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯁꯤꯒꯨꯝꯅ ꯂꯝ ꯂꯥꯞꯅ ꯂꯥꯞꯅ ꯂꯂꯣꯟꯕ ꯑꯁꯤ ꯆꯠꯂꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯍꯨꯝꯅꯤ꯫ ꯑꯃꯅ ꯀꯣꯏꯔꯦꯡ, ꯑꯃꯅ ꯄꯤꯁꯛ. ꯄꯤꯁꯛꯇꯤ ꯃꯤ ꯈꯔ ꯄꯤꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯣꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯂꯂꯣꯟꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯅꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯜꯗꯒꯤ
nupa amana kauraklami. Makoy ahumdu mapana thoklaklammi. Pisakna hai. Khurabu anaba khara phabirabra. Nupa aduna ibungo koi kuireda phakiba nakoy ahum lakle pau tabada ai noigida laklibani. Khombana aikhoisu khuragida lakke haina tawramlibani. Nakoy bandakti matamse khara thengthabugum tawine. Pisakna hoi khura yumlomda yadraba hausikpudi amuk tunglare makoy atay singdi loina leinaribra. Makoy khara leirambani loina nakre amuk lakidra khangdene nakoy amuk laklabanina phare phajana puna layuko. Khombana khura yumsi awaimaldi hayang khoina chalamdaida panaraga phajana pirage aikhoisu lalonduna sel taingadoribani. Yaida khurana nakoy ahumbu yam thajai. Ado nakoy ahumbu karamba lambida lakpage hanagi lambida adubak lakpara. Koireng na khumi hanagi lambiduda adubak lai. Lambida karisu thengnaraktabro. Pisakna karibu thengnagani haibage karisu thengnarakteda. Aina pau tapa malaye madugi chinyagi lambido maduda migi mapot maran munduna lawba huranba daku khara lei haiduna kuiji lalon manupa masu mapam maduda siduna leiramba. Pisakna khumi wairamloida khura hausikpu kadaidagi dakuno kadaidagi daku leiragadi aikhoigi mangsida thoklau hairibanine angamba hadoknage. Khombana aikhoidaga makoy huran masing aduna henjinma ngampot nateda. Ado khura ngasidi aikhoigi sida saksasi punna saksaminarabasu kuire a kaitheldagi nga sobo ma leijaruge. Aibu chak amuk sakhigadrane chabida yaroiko. Khombana khuladogi awangda leiba kaithel masatuda sattuna nga leirami ngayon binupi aduna hairai. Aima khombani na sidi mani ine lalon ba lakhidaba kuiraba maleni na khoidi sil mayam matanduna yumda nungaina layuraboy. Ine sil yamna tanba tandabagi wafamna moikhraga sida gyankhraga yumda leibado kayadi nungai lengdana dum leiningi adubu hingdabadi yadabanina sil tanbagi mathau tare. Yum maduda piklibi saduga nupi adudagani lehubado yam nungaita khongse thangdun laklibani. Haunabini taibangi makhoisu nangna sakhibada karisu nungairamloido. Ado khomba nangbu nasida thunglabro. Awine aikhoi hum thunglabani ngasidi nga sase haiduna leiba lakpani. Se sida leire nangi nga haibado nga adugi mamal piramduna khomba laklami. Yum yauraga nga adubu semlami thongbana pisakna thonglami makoy ahumgi manakta khura chawbulsu yauri. Koireng na hairai idaw khomba pisak asina thonglibase nangna mukta hotsilu kaidobage horen ngaga mata thiba phangdaba tare. Pisakna hera daitaw aisu matai thaina pujari oiraklibani asiguma thongbadi oinagi thabakni. Se aina ngasi thongma insagi mahause kamdobage haibadu yengo horen nakhutka chikhaiba soidrabani. Koirengna ikhut chikhaibara ikut chikpra khangloidawri he. Chawbalna hoida ibungo pisakna thongbasu adum mahaubani. Pisakna tu tarabra khurana su hawi hairibase. Koirengna aidi ikawbu kawre chak chanaba lakhre ke haina khalamani aidi kawda dum hi audredana. Khombana ngasai nei nangonda taw hairamlaba natro nakoida sinaba thabak simabako soida haiba khak leite. Khombana makutta mahaki thangadu paiduna mapana tholaklami. Numidang sidi lahi kadoribase phariba phattarbasu khangjadri tawribase. Awang thangbada leiriba asugo pukri mapana du tamna chatlami. Lapu pambi mayamna pareng haudon leiriba dudagi lama sangani kaklami mayaida amuk khaidoklami. Tanjaduda nakalda leiriba pukri duda kariguma mana sorok torokpa makol taraklami. Koinone ngara husik kiduba
Ising manung aduda karigumba amana mami sami irol nungda chatpa adubu uraga makuta pairaba thang aduna langlami. Pandini nga boiribra. Tungon thorakpa matamda mataw koirengna leptu lerambadu ubada khangpre khanglami. Nangdi sida kaidoriba? La hekpa sakhraga halaktabaduda tu sigi pukri sida karigumba ma surok torokpa aduda yengba thangdi. Isingna langmani palhautre. Loire nga phababu thanglang phagadro law yare. Khomba madi koirengna imungda changlami khombana. Se last leire sida sakthiro. Ahal oiraba chawbalna heglakliba la adubu yengduna hairai. Nangdi pukri asawba thauba ladu oina heglaklaboy. Asom maningdagido oina hekpa yadabro. Khombana lagi la chap manaida kaino. Hapaga chada wasum leirabasidi. Chawbalna ai adumna haigano la oirabasu lagi makhal kaya ma leiri. Makhal sing adugi tongan ba magul kaya leiri. Angang pokpuda sizinaba la asiba haksang thangnaba la chaba yaba yadaba. Wahay asi haibaloy patringai pisakna kura lepirose chakse oina sahurasi kaya mo hawbagi haibado yengbiyo. Makhoi kai chagluk mamangda phamthanarami khombana wakhalda khali. Aina ngasi hekliba la sina karamba la makhal oirachanone. Pukri mapala sida horiba la sigi maming lehaura la kawi. Lehaura la sigi tongan wari amasu leirami. Makhoi singdu numidangi chak aduma hauna chanarami. Chak saba loirabada pisakna makhura da hanglami. Kura kayamuk yamna hawi. Ibungo pisak nangna thongba nga thongbagi mahaw asidi phana hawkrebo aidi puka kaigadawre. Koirengna yam hawni ngawda maru yugidana chapom ngamda khangawdre aidi. Wapam asida pisakna noklami. Matanggi numittagidi makhoyom asina kulla sida leiduna makhoyi lalol itik tawbagi thabak adu tawba hawrami. Awa ana thidana sil tanabagidamak makhoy sing adu tumba saba khangnaramde. Ayuktagi thokraga numit taramdai da hanjinaraklami. Makhoi ahumna halaknaba matamni pisakna yang wana phamdun leiri koireng swalaktun leirare. Itaw pisak itaw khomadi halakrabra. Khongdene aishu halakpada mangaire. Thabak supasisu yamna waine. Sidai sida huranbada ku makoina chingkhong chingyada urumlangna phamdun leiraga aikoigi wajamana simabu loina munnabu honaribunine. Makoigi mapunsido poloida fataba soidana oiganiko. Chabada humang tazage subada hangsit langzage haiba midanida makoidi. Tanja sida khomba swalaklami. Lakoi anidi halakpa kayam kuirabage. Ngayak oire sida ngayak phongkhone pothakisi nga. Itaw anibu sil kayam talaklabage ngasigi. Koirengna khul sida puthokpa pot kara asom thangnaba khul asida tharup khangida yamdi phangdring asidi. Pisakna aigidi khara dum haiduni adu nangidi. Thabak chitpada lambida ahal loirabi nupi amakak thengnai. Mahakna ibu khamduna mahaka wari sanai. Mahakna thabak chalagano karigumba mapigi haiduna mapam amada aibu pusili. Mapamduda ngayak ama wari sanaraba tungda aigi phamda sanalik ama mahakna pirai. Tu sisini karigi piraibuna haibadi aisu khangde. Pisakna sanagi liknine nangdi nadaw yam yaba. Nadaw yabai wanine khudi amugi khutida ina khuledo tang tawdorene. Koirengna aikoigi lebak asidadi asigumbase nongmuta tamlamdraba. Khungena khulabada lambida taba santhi mangai. Asi hairaga haugatuna sankirami pisakna. Ho nang natiye aisuni itaw khomba ngasidi nang wakal sam nungairangani aduna numidangi sagasima nangna thongo. Pisaksu imungda sankirami khombana masina solhawi. Hanubidubu kanano amuk phabu thengnatriba ingonda sanali. Fareda aina
ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯅꯥꯂꯤꯛ ꯑꯃꯇꯪ ꯁꯥꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯁꯥꯕ ꯁꯨꯡꯉꯝ ꯉꯝꯗꯕꯗꯣ ꯃꯁꯤꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯍꯜꯂꯒꯦ. ꯐꯔꯦ, ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯒꯦ. ꯈꯣꯡ ꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨ ꯎꯔꯝꯃꯤ. ꯀꯥꯎꯏꯅꯦ, ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯕꯅꯤꯀꯣ. ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗꯒꯤ ꯑꯣꯏꯅ ꯁꯣꯛꯂꯨꯔꯒꯦ. ꯄꯨꯟ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯂꯩꯔꯥꯏꯗ ꯅꯦꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯂꯩꯔꯥꯏꯗ ꯄꯔꯦꯡ ꯁꯥꯟꯅ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯂꯐꯨ ꯄꯥꯝꯕꯤ ꯑꯃ ꯇꯨꯊꯔꯛꯂꯝꯃꯤ. ꯃꯗꯨꯗ ꯈꯣꯝꯕꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ. ꯈꯪꯕꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯄꯨꯟ ꯑꯗꯨꯁꯨ ꯏꯁꯤꯡ ꯃꯅꯨꯡ ꯇꯥꯁꯤꯟꯈꯤꯔꯝꯃꯤ. ꯂꯐꯨ ꯄꯥꯝꯕꯤ ꯑꯗꯨ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯇꯦꯛꯊꯔꯛꯄꯅꯤ. ꯈꯣꯝꯕꯅ ꯏꯁꯤꯡ ꯄꯨꯟ ꯑꯁꯤꯁꯨ ꯑꯃꯨꯛ ꯇꯥꯁꯤꯟꯈ꯭ꯔꯦꯅꯤ. ꯑꯩꯕꯨ ꯀꯨꯝꯂꯒ ꯊꯤꯔꯁꯤꯔ? ꯍꯣꯏꯗ, ꯃꯄꯥꯜꯁꯦ ꯇꯥꯈꯤꯕꯅꯤ, ꯑꯗꯨꯝ ꯐꯪꯅꯤꯗ. ꯑꯁꯤ ꯈꯜꯂꯒ ꯃꯈꯣꯡꯗꯨ ꯀꯨꯝꯊꯗꯨꯅ ꯄꯨꯟ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ. ꯄꯨꯟ ꯑꯗꯨꯁꯨ ꯊꯦꯡꯅꯔꯝꯗꯦ. ꯍꯧꯖꯤꯛꯇ ꯁꯣꯏꯅ ꯇꯥꯈꯤꯕꯅꯤꯅꯦ. ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯂꯩꯇ꯭ꯔꯤꯕꯁꯤꯅ? ꯀꯔꯣꯝꯗ ꯆꯦꯟꯊꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯃꯈꯣꯡ ꯑꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯂꯝꯃꯤ. ꯃꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯃꯊꯛꯇ ꯆꯣꯡꯈꯠꯂꯛꯂꯝꯃꯤ. ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯨꯅ ꯌꯥꯡꯅ ꯃꯅꯨꯡ ꯇꯝꯅ ꯆꯦꯜꯂꯝꯃꯤ. ꯃꯇꯥꯎ ꯑꯅꯤꯗ ꯄꯥꯎ ꯇꯝꯂꯝꯃꯤ. ꯃꯗꯨꯗ ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ. ꯏꯃꯤꯗ ꯈꯪꯉꯦ ꯍꯥꯏꯗꯨꯅꯤ ꯅꯪꯒꯤꯗꯨꯗꯤ. ꯏꯁꯤꯡ ꯃꯅꯨꯡꯗꯕꯨ ꯀꯔꯤ ꯂꯩꯗꯧꯔꯤꯒꯦ? ꯂꯐꯨꯅ ꯇꯦꯛꯂꯒ ꯅꯪꯅ ꯈꯪꯉꯤꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ರೆ. ꯏꯁꯤꯡꯁꯤ ꯁꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯆꯥꯛ ꯊꯣꯡꯕꯁꯤꯗꯤ ꯀꯔꯝ ꯇꯧꯕ? ꯈꯪꯗꯦ, ꯊꯣꯡꯂꯔꯣꯏꯁꯤ. ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯟꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ. ꯄꯤꯁꯛꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯝꯃꯤ. ꯆꯥꯎꯕ ꯂꯦꯞꯇꯨ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯍꯥꯏ, ꯅꯈꯣꯏꯕꯨ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ? ꯊꯣꯡꯗ꯭ꯔꯤꯗ ꯈꯨꯔꯥ. ꯐꯔꯦ, ꯉꯁꯥꯏ ꯑꯌꯨꯛꯇꯣ ꯑꯩꯒꯤꯗꯤ ꯆꯥꯛꯂꯦꯟ ꯑꯃ ꯇꯧꯏ. ꯅꯈꯣꯏ ꯑꯍꯨꯝꯒꯤꯁꯨ ꯁꯔꯨꯛ ꯈꯥꯛꯂꯤ. ꯂꯥꯛꯑꯣ, ꯑꯩꯈꯣꯏꯗ ꯆꯥꯔꯔꯣ. ꯐꯅꯗꯨꯝ ꯐꯔꯦꯗ. ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯗꯥꯎ ꯌꯥꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯆꯔꯥ ꯍꯦꯟꯗ꯭ꯔꯤ. ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯗꯨꯅ ꯊꯕꯛ ꯑꯁꯨꯝ ꯁꯨꯔꯛꯄ ꯑꯁꯤꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯜꯂꯝꯃꯤ. ꯂꯩꯒꯗꯕ ꯄꯣꯠ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯃꯊꯪꯒ ꯑꯌꯨꯛꯇ ꯃꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ. ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯨꯔꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯈꯣꯝꯕꯅ, ꯈꯨꯔꯥꯒꯤ ꯌꯨꯝ ꯑꯋꯥꯏꯃꯜꯁꯦ ꯁꯦꯜ ꯀꯌా ꯇꯥꯔꯗꯣꯏꯅꯣ? ꯄꯥꯊꯣꯛꯅꯔꯁꯤ. ꯅꯨꯃꯤꯠ ꯃꯁꯤꯡꯒ ꯁꯦꯜ ꯃꯁꯤꯡꯒ ꯄꯥꯊꯣꯛꯅꯗꯨꯅ ꯑꯇꯥꯕ ꯁꯦꯜ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯈꯥꯏꯅꯗꯨꯅ ꯄꯤꯔꯝꯃꯤ. ꯆꯥꯎꯕꯜꯅ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯈꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ, ꯐꯖꯅ ꯅꯌꯨꯝ ꯌꯧꯅꯕ ꯆꯠꯂꯣ. ꯑꯗꯣ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈꯣꯀꯣ. ꯅꯈꯣꯏ ꯂꯩꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ. ꯐꯔꯦ, ꯅꯄꯣꯠ ꯅꯆꯩ ꯌꯣꯝꯁꯤꯟꯖꯔꯣ. ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ. ꯆꯥꯎꯕꯜꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯏꯇꯥꯎꯕꯤ, ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯟꯒꯗꯕ ꯂꯝꯕꯤꯁꯤꯕꯨ ꯀꯗꯣꯝꯗ ꯍꯟꯈꯤꯒꯗꯣꯏꯅꯣ? ꯂꯥꯛꯄ ꯂꯝꯕꯤꯗꯨꯗ ꯑꯁꯨꯝ ꯍꯟꯈꯤꯒꯗꯧꯔꯤꯕ꯭ꯔꯣ? ꯈꯣꯝꯕꯅ, ꯃꯗꯨꯗ ꯑꯗꯨꯝ ꯍꯟꯕ ꯇꯥꯕꯅꯤꯗꯅ. ꯃꯗꯨꯒꯤ ꯂꯝꯕꯤꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯑꯁꯨꯝ ꯇꯧꯔꯤꯕꯁꯤ. ꯑꯇꯣꯞꯄ ꯂꯝꯕꯤꯁꯨ ꯈꯪꯕ ꯅꯠꯇꯦ. ꯑꯗꯨꯝ ꯃꯗꯨꯗ ꯍꯟꯈꯤ ꯇꯥꯕꯅꯤ. ꯄꯤꯁꯛꯅ, ꯑꯗꯨꯗ ꯏꯇꯥꯎ ꯗꯥꯀꯨ ꯂꯩ ꯍꯥꯏꯕꯗꯨꯗꯤ? ꯍꯦꯔꯥ, ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯂꯩꯔ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯔꯒꯅ ꯃꯈꯣꯏꯗ ꯁꯔꯨꯛ ꯈꯔ ꯈꯥꯏꯔꯝꯁꯤ. ꯑꯗꯨꯒ ꯏꯀꯣꯝ ꯀꯣꯝꯅ ꯂꯝꯕꯤꯗꯨꯗ ꯍꯟꯈ꯭ꯔꯒ ꯂꯣꯏꯔꯦ. ꯄꯤꯁꯛꯅ, ꯑꯌꯥꯎꯕ ꯃꯈꯩ ꯂꯣꯏꯅ ꯃꯨꯟꯈ꯭ꯔꯗꯤ? ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯍꯦꯛꯇ ꯐꯨꯅꯒꯗꯕꯅꯤ. ꯊꯥꯡꯅ ꯍꯦꯛꯇ ꯊꯤꯜꯂꯒ ꯍꯥꯠꯀꯗꯕꯅꯤ. ꯑꯩꯗꯤ ꯀꯥꯎꯏꯅꯦ. ꯊꯥꯡ ꯑꯃꯠꯇ ꯀꯩꯊꯦꯜꯗꯒꯤ ꯂꯩꯈꯤꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ. ꯑꯩꯒ ꯂꯣꯏꯅꯔꯛꯄ ꯊꯥꯡꯗꯣ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯤꯗ ꯂꯪꯈ꯭ꯔꯦ. ꯄꯤꯁꯛꯅ, ꯊꯥꯡꯅꯒ ꯌꯥꯔꯣꯏꯗ. ꯃꯈꯣꯏꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ. ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯧꯀꯣ. ꯅꯨꯄꯥ ꯑꯣꯏꯔꯒ ꯄꯥꯡꯗꯕꯒꯨꯝ ꯇꯧꯔꯛꯀꯅꯨ. ꯁꯤꯕ ꯀꯤꯗꯕꯅ ꯀꯥꯟꯅꯕ ꯐꯪꯕꯅꯤ ꯀꯥꯎꯒꯅꯨ. ꯀꯥꯟꯅꯗꯦ. ꯇꯨꯝꯅꯕ ꯇꯧꯔꯁꯤ. ꯍꯌꯦꯡ ꯉꯟꯅ ꯍꯧꯅꯕ. ꯀꯣꯏꯔꯦꯡꯅ, ꯍꯣꯏꯗ, ꯇꯨꯝꯃꯁꯤ. ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯗꯤ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯀꯔꯤꯁꯨ ꯂꯝꯕꯤꯗ ꯂꯩꯔꯝꯂꯣꯏ. ꯃꯈꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯑꯃꯝꯕ ꯅꯨꯃꯤꯗꯥꯡꯗ ꯃꯉꯥꯏ. ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯨꯝꯅꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯝꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯄꯣꯠ ꯃꯆꯩ ꯁꯨꯅ ꯌꯣꯝꯁꯤꯜꯂꯒ ꯅꯝꯕꯣꯠꯁꯤꯡ ꯑꯗꯨ ꯅꯝꯗ ꯄꯣꯠꯁꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯈꯔ ꯃꯈꯩ ꯆꯠꯂꯝꯃꯤ. ꯈꯔ ꯀꯟꯅ ꯆꯠꯂꯣ. ꯃꯁꯤꯒꯤ ꯆꯤꯡꯈꯣꯡ ꯂꯃꯥꯡ ꯑꯁꯤꯅꯤ ꯗꯀꯨꯁꯤꯡꯅ ꯂꯩ ꯍꯥꯏꯅꯕꯗꯣ. ꯄꯤꯁꯛꯅ, ꯗꯀꯨ ꯍꯥꯏꯕ? ꯏꯇꯥꯎ,
ꯇꯨꯃꯤꯟꯅ ꯆꯠꯁꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯈꯤꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯃꯥꯡ ꯑꯗꯨꯕꯨ ꯐꯥꯎꯗꯣꯛꯅꯕ ꯆꯠꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯈꯔ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃꯃꯝꯁꯨ ꯂꯣꯏꯅ ꯄꯥꯏꯔꯝꯃꯤ ꯄꯤꯁꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯁꯤꯗꯤ ꯊꯋꯥꯏ ꯑꯁꯦ ꯂꯥꯏꯔꯤꯛꯄꯥꯛꯇ ꯌꯧꯕ ꯁꯣꯏꯗ꯭ꯔꯗꯅ ꯗꯥꯀꯨ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯕꯨ ꯇꯨꯡꯍꯜꯂꯒ ꯆꯦꯟꯈ꯭ꯔꯁꯤꯔꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯝꯃꯤ ꯃꯇꯨꯡꯗꯨꯗꯁꯨ ꯃꯈꯣꯏꯗ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯈꯔꯅ ꯂꯦꯞꯇꯨ ꯂꯩꯔꯝꯃꯤ ꯄꯤꯁꯛꯇꯤ ꯀꯤꯕꯅ ꯃꯀ꯭ꯔꯥꯞ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯃꯨꯟꯕ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯍꯨꯝꯅ ꯅꯝꯅ ꯄꯣꯔꯤꯕꯁꯤꯡꯗꯣ ꯂꯧꯊꯣꯛꯇꯨꯅ ꯊꯝꯃꯨ ꯑꯗꯨꯒ ꯅꯈꯣꯏ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯃꯁꯤꯗ ꯈꯣꯝꯕꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯤ ꯃꯁꯤꯕꯨ ꯊꯝꯂꯝꯅ ꯆꯠꯀꯗꯣꯏꯕ ꯅꯈꯣꯏꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕꯒꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯨꯅ ꯊꯥꯗꯣꯛ ꯍꯩ ꯑꯩꯈꯣꯏ ꯑꯁꯤꯅꯤꯅꯦ ꯗꯥꯀꯨ ꯗꯥꯀꯨ ꯍꯥꯏꯅꯔꯤꯕꯗꯣ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏ ꯀꯤꯗꯕ꯭ꯔꯣ ꯀꯤꯗꯦ ꯀꯔꯤꯒꯤ ꯅꯈꯣꯏꯕꯨ ꯀꯤꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯀꯅꯨ ꯅꯈꯣꯏꯒꯤ ꯅꯝꯕꯣ ꯃꯅꯨꯡꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯪꯉꯤ ꯅꯈꯣꯏꯒꯤ ꯁꯦꯜ ꯁꯅꯥ ꯂꯨꯄꯥꯕꯨ ꯃꯨꯟꯕ ꯗꯥꯀꯨꯅꯦ ꯑꯩꯈꯣꯏ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯁꯦ ꯀꯤꯔꯕꯗꯤ ꯊꯨꯅ ꯅꯝꯕꯣꯗꯨ ꯊꯥꯎ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯁꯨꯛꯊꯥ ꯊꯥꯔꯣꯏ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯔꯕ ꯃꯥꯜꯂꯤ ꯃꯍꯥꯛꯀ ꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯤ ꯂꯥꯛꯄꯅ ꯍꯥꯟꯒꯅꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯃꯨꯜꯂꯨ ꯌꯥꯗ꯭ꯔꯒꯅ ꯍꯥꯠꯇꯣꯛꯇꯨꯅ ꯃꯨꯜꯂꯨ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯍꯨꯔꯥꯟꯕ ꯗꯥꯀꯨꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯝꯕꯣ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯈꯣꯝꯕꯅ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏꯒ ꯐꯨꯅꯔꯝꯃꯤ ꯍꯨꯔꯥꯟꯕ ꯗꯥꯀꯨꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯝꯕꯣ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯝꯕꯤ ꯂꯝꯈꯥꯡ ꯑꯗꯨꯗ ꯈꯣꯝꯕ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯄꯤꯁꯛ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯈꯣꯝꯕꯒꯤ ꯅꯨꯄꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥ ꯆꯟꯗ꯭ꯔꯕꯨ ꯄꯝꯗꯨꯅ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯀ ꯏꯔꯣꯏꯅꯅ ꯂꯩꯔꯝꯃꯤ ꯄꯤꯛꯂꯤꯕ ꯆꯟꯗ꯭ꯔꯅ ꯃꯃꯥꯗ ꯍꯪꯂꯛꯏ ꯏꯃꯥ ꯏꯃꯥ ꯏꯃꯥꯅ ꯑꯁꯨꯝ ꯀꯞꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯗꯨ ꯈꯪꯐꯝ ꯈꯪꯂꯝꯗꯦ ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯅꯁꯤꯒꯦ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯅꯄꯥꯗꯣ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯆꯔꯝꯃꯤ ꯆꯟꯗ꯭ꯔꯅ ꯄꯥꯕꯗꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯅꯣ ꯏꯃꯥꯕꯨ ꯄꯥꯕꯅ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯑꯩꯒꯤ ꯁꯅꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯍꯜꯂꯛꯂꯔꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯜꯂꯛꯂꯔꯣꯏ ꯏꯃꯥ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯇꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯈ꯭ꯔꯕꯅꯦ ꯅꯄꯥꯗꯣ ꯍꯜꯂꯛꯂꯔꯣꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯇ ꯂꯥꯏꯔꯒꯤ ꯆꯩꯊꯦꯡꯅ ꯍꯦꯟꯖꯤꯜꯂꯛꯄꯅ ꯁꯅꯥꯇꯣꯝꯕꯤꯁꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯅꯕ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯏꯁꯤꯡꯗꯨꯅ ꯂꯩꯕꯅꯗꯤ ꯏꯆꯥꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯔꯥ ꯍꯦꯜꯂꯛꯄ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯁꯨꯅ ꯁꯦꯜ ꯇꯥꯜꯂꯒꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯆꯤꯡꯃꯥꯏꯗ ꯂꯐꯨ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯝꯃꯤ ꯐꯔꯦ ꯆꯤꯡꯃꯥꯏꯁꯤꯗ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤꯁꯤꯗꯒꯤ ꯂꯥ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯁꯦꯟ ꯇꯥꯜꯂꯒꯦ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯆꯤꯡꯗ ꯆꯠꯂꯝꯃꯤ ꯂꯥ ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯦꯛꯇꯨꯅ ꯃꯄꯨꯟ ꯃꯄꯨꯟ ꯄꯨꯜꯂꯝꯃꯤ ꯑꯗꯨꯒ ꯀꯣꯛꯊꯣꯡ ꯅꯥꯗꯨꯅ ꯄꯨꯔꯛꯂꯒ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯇꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯆꯥ ꯆꯟꯗ꯭ꯔꯅ ꯐꯝꯂꯤ ꯆꯟꯗ꯭ꯔꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯩꯇ ꯂꯥꯏꯔꯒꯤ ꯎꯂꯦꯟ ꯑꯁꯤ ꯅꯪꯖꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤꯅ ꯂꯥ ꯑꯁꯤ ꯌꯣꯟꯕꯗ ꯀꯅꯥꯃꯠꯇꯅ ꯃꯥꯒꯤ ꯂꯥꯕꯨ ꯂꯩꯕꯤꯔꯝꯗꯦ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯑꯩꯅ ꯌꯣꯜꯂꯤꯕ ꯂꯥꯁꯤꯕꯨ ꯂꯩꯕꯤꯗ꯭ꯔꯤꯕꯁꯤꯕꯣ ꯃꯄꯣꯞ ꯀꯥꯏꯗꯅ ꯐꯖꯅ ꯌꯣꯝꯂꯒꯁꯨ ꯌꯣꯟꯕꯅꯤ ꯑꯩꯅ ꯌꯣꯜꯂꯤꯕ ꯂꯥꯁꯤꯕꯨ ꯐꯠꯇꯕ ꯂꯥꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯃꯃꯤꯡꯁꯨ ꯈꯪꯗꯦ ꯑꯩꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯒ ꯂꯣꯏꯅꯅ ꯂꯥ ꯑꯗꯨꯕꯨ ꯌꯣꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯃꯈꯛ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯛꯂꯤꯕ ꯂꯥꯁꯤꯗꯤ ꯃꯁꯤꯗ ꯂꯩꯔꯦꯗꯅ ꯀꯌꯥꯗ ꯋꯥꯅ ꯐꯪꯂꯤꯕ ꯂꯥꯁꯦ ꯃꯄꯨꯟ ꯑꯝꯇ ꯂꯧꯖꯒꯦꯕ ꯁꯅꯥꯇꯣꯝꯕꯤꯅ ꯍꯪꯉꯤ ꯏꯆꯦ ꯃꯁꯤꯒꯤ ꯂꯥꯁꯤꯕꯨ
ꯀꯔꯤꯗ ꯁꯤꯖꯤꯟꯅꯕꯤꯒꯗꯕ ꯑꯣꯏꯔꯕꯅꯣ? ꯅꯨꯄꯤ ꯑꯗꯨꯅ "ꯏꯁꯨ ꯅꯨꯄꯥꯗꯣ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯞꯇꯨꯅ ꯃꯔꯩꯔꯦ, ꯂꯥꯏ ꯑꯃꯨꯛꯇ ꯈꯨꯔꯨꯝꯒꯦ ꯇꯧꯕꯅꯤ." ꯂꯥ ꯑꯗꯨ ꯂꯩꯗꯨꯅ ꯅꯨꯄꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯈꯜꯍꯧꯏ, ꯑꯉꯥꯡ ꯀꯞꯄꯗ ꯂꯥ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯦꯀꯣ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯐꯝꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏ, "ꯏꯕꯦꯝꯃ, ꯂꯩꯍꯧꯔꯥꯁꯦ ꯃꯇꯣꯟꯗꯤ ꯌꯥꯎꯕ꯭ꯔꯥ?" "ꯌꯥꯎꯋꯦ, ꯀꯌꯥ ꯂꯧꯁꯤꯒꯦ?" "ꯃꯇꯣꯟ 2 ꯄꯤꯌꯨ." ꯁꯅꯥꯇꯣꯝꯕꯤꯅ ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯤꯕ ꯋꯥꯐꯝ ꯑꯃ ꯍꯪꯂꯝꯃꯤ꯫ "ꯏꯃꯥ ꯑꯃꯥꯏꯕꯤ, ꯂꯥꯁꯦ ꯀꯔꯝ ꯇꯧꯕ ꯂꯥꯅꯣ? ꯈꯖꯤꯛꯇ ꯍꯥꯏꯕꯤꯔꯝꯃꯨ." ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ "ꯍꯥꯏꯔꯝꯒꯦ. ꯂꯥꯁꯦ ꯂꯩꯍꯧꯔꯥ ꯀꯧꯏ. ꯃꯩꯍꯧꯔꯣꯟ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯂꯥꯅꯤ. ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯀꯌꯥꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯐꯝ ꯀꯌꯥ ꯑꯃꯁꯨ ꯂꯩ. ꯑꯁꯤꯒꯨꯝꯕ ꯂꯥ ꯃꯈꯜ ꯑꯁꯤ ꯑꯅꯝꯕꯅ ꯆꯤꯡꯒꯤ ꯂꯝꯗ ꯍꯧꯏ, ꯐꯪꯏ. ꯃꯁꯥꯗꯤ ꯌꯥꯝꯅ ꯄꯤꯛꯏ, ꯑꯗꯨꯕꯨ ꯀꯟꯕꯗꯤ ꯌꯥꯝꯅ ꯀꯜꯂꯤ. ꯀꯟꯕꯅ ꯂꯥ ꯑꯁꯤ ꯄꯥꯛ ꯍꯦꯛꯇ ꯁꯦꯒꯥꯏꯒꯟꯗꯦ. ꯑꯗꯨꯅ ꯂꯥ ꯑꯁꯤꯒꯤ ꯂꯥꯇꯣꯟꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯈꯌꯣꯝ ꯂꯥꯛꯄ ꯑꯃꯗꯤ ꯆꯕꯥꯟ ꯊꯥꯕꯗ ꯑꯃꯁꯨꯡ ꯑꯔꯨꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯩ. ꯍꯥꯏꯔꯤꯕ ꯂꯥ ꯃꯈꯜ ꯑꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗꯁꯨ ꯍꯧꯏ. ꯑꯃꯔꯣꯝꯗ ꯂꯥꯏꯅ ꯊꯥꯔꯝꯕ ꯂꯥꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯩ. ꯑꯇꯣꯞꯄ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡꯒ ꯃꯥꯟꯅꯗꯕ ꯑꯃ ꯍꯥꯏꯔꯒ ꯃꯁꯤꯗꯤ ꯃꯔꯨ ꯁꯟꯗꯣꯛꯇꯦ. ꯇꯣꯉꯥꯟꯅ ꯊꯥꯒꯦ ꯍꯥꯏꯔꯒꯅ ꯃꯔꯨ ꯂꯧꯗꯨꯅꯅꯦ ꯐꯨꯛꯇꯨꯅ ꯊꯥꯅꯩ. ꯂꯥ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯥꯡ ꯈꯔ ꯍꯥꯏꯔꯕꯗ ꯑꯉꯥꯡꯒꯤ ꯈꯣꯏꯔꯤ ꯅꯥꯈꯨꯝ ꯐꯨꯝꯕꯗ ꯂꯩꯍꯧꯔꯥꯁꯦ ꯁꯤꯖꯤꯟꯅꯩ. ꯊꯥꯖꯅꯕꯤ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯂꯩꯍꯧꯔꯥꯅꯦ, ꯇꯨꯛꯅꯤꯡꯈꯣꯛꯅꯦ ꯑꯃꯗꯤ ꯂꯩꯇꯨꯝꯅꯦ, ꯑꯍꯨꯝ ꯑꯁꯤ ꯄꯨꯟꯗꯨꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯅ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅꯅꯦ ꯂꯥꯏ ꯈꯨꯔꯨꯝꯅꯩ. ꯑꯉꯥꯡꯅ ꯀꯞꯄ ꯐꯅꯩ. ꯂꯩꯍꯧꯔꯥꯁꯦ ꯄꯥꯅ ꯀ꯭ꯋꯥ ꯃꯅꯥ ꯌꯣꯝꯕꯗꯁꯨ ꯁꯤꯖꯤꯟꯅꯩ. ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯈꯥ ꯉꯥꯟꯕ ꯁꯂꯥꯏꯒꯤ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯇꯉꯥꯏ ꯐꯗꯅ ꯁꯤꯖꯤꯟꯅꯩ. ꯂꯥ ꯈꯨꯗꯤꯡꯃꯛꯀꯤ ꯑꯁꯤꯒꯨꯝꯅ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯁꯨꯜꯍꯧꯏ, "ꯇꯥꯏꯕꯪ ꯀꯨꯝꯍꯩꯗꯗꯤ ꯂꯥ ꯑꯁꯦ ꯄꯥꯛꯅ ꯁꯤꯖꯤꯟꯅꯗꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯂꯩꯗ꯭ꯔꯤꯕꯁꯤ." ꯁꯅꯥꯇꯣꯝꯕꯤꯅ ꯂꯥꯕꯨ ꯌꯣꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯆꯍꯤ ꯑꯃ ꯍꯦꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯅꯕꯅꯤꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯌꯣꯟꯕ ꯂꯩꯍꯧꯔꯥ ꯑꯁꯤ ꯁꯤꯠꯄ ꯁꯤꯠꯇꯕꯁꯨ ꯅꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯌꯣꯟꯕꯗꯤ ꯑꯁꯨꯝ ꯌꯣꯜꯂꯝꯃꯤ. ꯆꯟꯗ꯭ꯔꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯂꯩꯍꯧꯔꯥ ꯂꯥ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ. ꯋꯥꯐꯝ ꯑꯁꯤ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗ ꯆꯤꯠꯊꯔꯝꯕꯅꯤ. ꯍꯥꯏꯗꯣꯛꯂꯝꯗꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯈꯪꯂꯨꯗꯕꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯨꯝꯗ ꯊꯝꯂꯝꯃꯤ. "ꯏꯃꯥꯒꯤ ꯆꯟꯗ꯭ꯔꯥ, ꯅꯪꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯨꯀꯣ. ꯏꯃꯥꯅꯦ ꯆꯤꯡꯗꯒꯤ ꯂꯥꯏ ꯍꯦꯛꯂꯨꯒꯦ. ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ. ꯍꯣꯔꯦꯟ ꯏꯃꯥꯒ ꯀꯩꯊꯦꯜꯗ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ. ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕꯤꯗꯨ ꯆꯤꯡꯗ ꯆꯠꯂꯝꯃꯤ. ꯃꯍꯧꯁꯥꯒꯨꯝ ꯆꯤꯡꯃꯥꯏꯗ ꯈꯔ ꯀꯥꯔꯒ ꯍꯧꯔꯤꯕ ꯂꯩꯍꯧꯔꯥ ꯂꯥ ꯑꯗꯨꯕꯨ ꯍꯦꯛꯂꯝꯃꯤ. ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ. ꯃꯍꯥꯛꯅ ꯂꯥ ꯍꯦꯛꯂꯤꯉꯩ ꯑꯁꯤꯗ ꯂꯐꯨ ꯄꯥꯝꯕꯤ ꯑꯃꯗ ꯇꯨꯄꯤ ꯂꯥꯏꯔꯦꯜ ꯑꯆꯧꯕ ꯑꯃꯅ ꯀꯣꯌꯦꯠ ꯌꯦꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ. ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ. ꯍꯦꯛꯂꯕ ꯂꯥꯁꯤꯡꯗꯨ ꯂꯣꯏꯅ ꯊꯝꯂꯝꯗꯨꯅ ꯃꯈꯥ ꯇꯝꯅ ꯀꯨꯝꯊꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯍꯜꯂꯛꯂꯝꯃꯤ. ꯁꯅꯥꯇꯣꯝꯕꯤꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯑꯅꯥꯕ ꯂꯥꯏꯊꯨꯡ ꯄꯛꯄ ꯑꯃꯒꯨꯝ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯂꯛꯂꯝꯃꯤ. ꯃꯊꯥ ꯃꯊꯥ ꯄꯣꯡꯂꯝꯃꯤ. ꯆꯟꯗ꯭ꯔꯅ ꯂꯥꯏ ꯈꯨꯔꯨꯝꯕꯤ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯃꯃꯥꯒꯤ ꯑꯅꯥꯕꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ. ꯃꯥꯏꯕꯤ ꯑꯗꯨꯅ ꯀꯨꯞꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯑꯅꯥꯕ ꯂꯥꯏꯑꯣꯡ ꯑꯗꯨꯕꯨ ꯈꯪꯂꯝꯃꯤ. "ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯂꯩꯍꯧꯔꯥ ꯄꯥꯝꯕꯤꯗ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯌꯦꯠꯄꯗꯣ ꯃꯍꯥꯛꯅ ꯊꯦꯡꯅꯔꯕꯣꯏ? ꯂꯥꯏꯔꯦꯟ ꯍꯥꯏꯕ ꯖꯤꯕꯁꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕꯁꯤ ꯂꯩꯍꯧꯔꯥ ꯑꯁꯤꯅꯤ. ꯂꯩꯍꯧꯔꯥꯅ ꯍꯧꯕ ꯃꯐꯝꯗ ꯂꯥꯏꯔꯦꯟ ꯂꯩꯒꯜꯂꯤ. ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯍꯧꯗ꯭ꯔꯕꯣꯏ?" ꯁꯅꯥꯇꯣꯝꯕꯤꯗꯨ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯂꯥꯏꯔꯦꯟ ꯊꯦꯡꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤꯔꯝꯃꯤ. ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯆꯟꯗ꯭ꯔꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ
ꯍꯦꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯝꯃꯤ꯫ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯕ ꯌꯨꯝꯁꯤꯗ ꯑꯩ ꯏꯊꯟꯇ ꯁꯨꯝ ꯂꯩꯕꯁꯤꯅ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯑꯋꯥ ꯆꯩꯅ ꯍꯥꯞꯂꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯟꯗ꯭ꯔꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯊꯤꯔꯝꯃꯤ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯐꯪꯂꯕꯗ ꯃꯗꯨꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯕꯗ ꯆꯟꯗ꯭ꯔꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯊꯣꯠꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯁꯤ ꯀꯞꯂꯒꯅꯨ꯫ ꯃꯇꯝꯗꯨꯗ ꯏꯀꯨꯕꯣꯛꯅ ꯄꯨꯈ꯭ꯔꯤꯗ ꯊꯦꯡꯅꯈꯤꯕꯗꯣ ꯂꯥꯏꯔꯦꯟ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯏ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤꯕ ꯅꯥꯏꯕ ꯉꯥꯛꯇꯅꯤ꯫ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯇꯅꯤ꯫ ꯏꯊꯟꯇ ꯂꯩꯔꯒꯅ ꯑꯋꯥꯕ ꯍꯦꯟꯕꯅꯤ꯫ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛꯅ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕ ꯍꯦꯟꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩꯗ ꯃꯔꯨ ꯑꯣꯏꯈꯤꯗꯕ ꯄꯣꯠꯁꯛꯇꯣ ꯃꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯒꯨꯟ ꯌꯥꯝꯅ ꯍꯦꯜꯂꯛꯄꯅꯤ꯫ ꯃꯗꯨꯕꯨ ꯎꯔꯒ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯄꯤꯕ ꯍꯦꯟꯕꯅꯤ꯫ ꯅꯪꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯁꯦ ꯃꯁꯤꯅ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯇꯥꯏꯕꯪꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯁꯥꯖꯠ ꯄꯨꯝꯕ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯗꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯅ ꯏꯃꯥ ꯏꯄꯥ ꯀꯥꯏꯅꯕꯒꯤ ꯀꯞꯈꯤꯕ, ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯂꯝꯕꯤ ꯑꯃꯗ ꯂꯩꯔꯛ ꯑꯃꯗ ꯅꯥꯗꯝ ꯅꯊꯟꯇ ꯂꯦꯞꯇꯨꯅ ꯂꯩꯗꯨꯅ ꯁꯛꯈꯤꯕ ꯏꯁꯩꯗꯣ ꯉꯁꯤꯗꯤ ꯅꯥꯊꯩꯔꯕ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕꯒꯤ ꯏꯆꯦꯜ ꯑꯃꯗ ꯅꯨꯡꯉꯥꯏꯕꯒꯤ ꯑꯅꯧꯕ ꯁꯩꯁꯛ ꯑꯃ ꯁꯛꯄ ꯇꯉꯥꯏ ꯐꯗꯦ꯫ ꯍꯥꯟꯅꯒꯤ ꯑꯃꯟꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯇꯨꯅ ꯑꯅꯧꯕ ꯋꯥꯈꯜ ꯈꯜꯂꯨ꯫ ꯑꯗꯨꯅꯕꯨ ꯍꯥꯏꯅꯔꯤꯕꯅꯤ ꯂꯩꯔꯛ ꯑꯃ ꯁꯩꯁꯛ ꯑꯃ ꯍꯥꯏꯅ꯫ ꯆꯟꯗ꯭ꯔꯅ ꯐꯔꯦ, ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯝꯕ ꯑꯩ ꯌꯥꯔꯒꯦ꯫ ꯑꯗꯣ ꯅꯪꯅ ꯉꯁꯤ ꯆꯥꯛꯌꯣꯝ ꯌꯣꯝꯂꯤꯕ ꯂꯩꯍꯧꯔꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯒꯅꯨ꯫ ꯃꯁꯤꯕꯨ ꯎꯔꯒ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯂꯩꯔꯛ ꯑꯃ ꯁꯩꯁꯛ ꯑꯃꯗ ꯂꯩꯍꯧꯔꯥꯁꯤꯅ ꯁꯛꯂꯤꯕ ꯐꯖꯕ ꯁꯩꯁꯛ ꯑꯁꯤꯕꯨ ꯁꯨꯔ ꯊꯤꯍꯜꯂꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯔꯛꯄ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯋꯥꯡꯂꯩ ꯌꯨꯁꯨ ꯊꯛꯂꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯊꯥꯊꯣꯠꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯁꯨ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫